I weight loss to almost like 3 kg weight loss I can not on that. We can not on pan many book has it. Hang out Hey guys, welcome back to my channel. Maya, I'm gonna see night shift tayo I can tell me like I know tawing like taman may say vlog on na me buko. Hadi na ay tum hawale brush ka taw na use thoga ay temple macha ma lebu ay ni hinda porak pa adu do light ay diya ka to thara matung da ko breakfast chage ba ado aina thabak aina use rai matam da aina ko yerum je do lo la thara me buko haji yerum ni mun le buko breakfast oina ay yerum oina chage Mayam breakfast ki oina digo best option har gadi noina ngamjara gadi yerum je ipa phare buko yerum haidi aina mara ama ko keto diet tor me buko keto diet to bada ai weight loss to buko almost like 3 kg weight loss buko 1.5 month khamra ado kamai to weda ko ai continue to yam ngam gi de haise keto diet di ne khamra mogi yerum chaba ko gi meat red meat adagi sumba pama mi gi di khamra Kogi diet to keto diet to yam like ni buko haidi moi koina ka ham da khali je sa jara ga bo isha ka mai no weight loss to bo kaina khandra adona ki strictly keto diet ka chala di khamra adu jana moina chaw hai du je du nga ta ne buko aduga keto diet ama chapa gi da ko aingon da kana ba amana ne aina tawai kan da kana ba amana aigi isa gi da bloating ka to bu char matung da thangal ga puk nungai tabi adu so yam phai duga aigi yamna memory da ga hani kyam confusion leiba wanga kana aina khange bu kaino kaina mind da kogi brain fog to bu adugumba tawdebne bu haidi aina diet tawro matung da ne khambra adugumba ka to lain tawgi dare ba hajikti haidi confuse ka chappa nupi jing di ko yam hormonal issues ka leibu haidi PCOS PCOD gumba ju moju metabolic disorder ni dana ko moi gi har ga di ko phoi keto diet ka yar ga di like ngam jara ga di keto diet ka tawbadi yam phai bu ko weight loss oiba isa do kang da bu gradually kang dara pu to phajana ubune bu ko aina mamang gi video da khoi keto diet ki aina ko ai weight loss tawrei noina PPT gumba lei bu ko ai haidi mi khoina kano hospital dagi mi singna semba do professional dina semba keto diet ki list to adu lei bu ko haidi PPT oina adu gumba pa ma su haibiro ai thajara ai jada yerum je ahum jadoi ni suina nungdin phau bai chala maroi bu ko kakke ado mayam yerum da ju yerum size lei bu ko medium size se sibu de har haron sai bu ko yerum da na khitang chahor khadi amone khamra ai yerum manam haina de har amu cha da mi ne ba ai je khamra yerum je ko kharadi manam khara kan ba lei bu ko hai especially achaw do hoigi khang ne ai ngonda kaino taw de ai gi na ton je hoigi na ton pan bane bu ko hajik se khitang ai hadi any manam phau aina hana pharo kani bu ko maya aina se tai je hisu yeng biyo onion do khara chop tor hape adaga tomato kaino do cucumber so hape adu coriander ga green chili da ama hapa gana hoigi kaino hape da thom hape da aduga otpiro ba aina sida happy je lemon happy adugune thau achab do tang thadar go ne magi manam thokpu do so haw bane bu ko si otpira ke ba ki sa me aina chador bu ko sa the me si ju nokning bane sina yerum lo ni ai si je vegetable je ha pani ba mathak ta ke je da sa taw hapa do hogi mustard oil do do hapa do me am si bane khodi ngai pi ganda di mangan maru ama ya te ngai sai ne do mangan maru du jati lo hap chalani morok soi jalani phadi go hap chalani aduga mustard oil do hapa ne khama cha ba kho ha di loire khang de ai ko nai chef sa thoi na ha su tum do ye bo ko me tummaga hagulaga
ꯅꯨꯡꯗꯥꯡꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯅ ꯆꯥꯗꯅꯉꯥꯏ ꯍꯣꯠꯅꯩꯌꯦꯕꯀꯣ ꯅꯨꯡꯗꯥꯡ ꯆꯥꯕꯗꯣ ꯑꯗꯨꯅ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯂꯩꯕꯅꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯆꯥꯕꯗ ꯃꯌꯥꯝ ꯆꯥꯕ ꯁꯤ ꯁꯤꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯁꯤ ꯈꯥꯕꯩ ꯃꯥꯟꯕꯁꯦ ꯑꯩꯒꯤ ꯁ꯭ꯄꯨꯟꯅꯦꯕꯀꯣ ꯑꯩꯅ ꯄꯤꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯥ ꯍꯥꯏꯌꯦꯕꯀோ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯕꯗꯁꯨ ꯄꯨꯂꯤꯁꯀꯤ ꯈꯨꯠꯆꯥ ꯆꯥꯔ ꯇꯝꯃꯣ ꯍꯥꯏꯅꯀꯣ ꯃꯥꯒꯤ ꯄꯨꯂꯤꯁꯀꯤ ꯈꯨꯠꯆꯥ ꯍꯥꯏꯁꯦ ꯆꯥꯛꯈꯣꯝ ꯑꯅꯤꯅ ꯄꯨꯛ ꯊꯟꯕ ꯇꯝꯃꯣ ꯍꯥꯏꯅꯦꯕꯀꯣ ꯂꯥꯟ ꯆꯦꯜꯂꯝꯗꯥꯏꯗ ꯂꯥꯟ ꯆꯦꯟꯕꯩ ꯈꯨꯠꯆꯥꯗꯣ ꯆꯥꯎ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯏꯟꯕꯤꯕꯁꯦꯀꯣ ꯁꯨꯃꯨꯛ ꯆꯥꯎꯕ ꯆꯥꯛꯈꯣꯝꯗꯣ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯛꯈꯣꯝ ꯑꯅꯤꯅ ꯑꯩꯈꯣꯏ ꯄꯨꯛ ꯊꯜꯂꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯕꯗꯣ ꯌꯥꯝ ꯍꯩꯅꯔꯛꯑꯦꯕꯀꯣ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯆꯥꯃꯁ ꯑꯆꯧꯕ ꯂꯩꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯂꯩꯔꯤꯁꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯣꯜꯔꯦꯗꯤ ꯃꯥꯎꯠ ꯀꯦꯄꯥꯁꯤꯇꯤꯁꯤ ꯌꯥꯝ ꯆꯥꯎꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯈꯌꯥꯁꯦ ꯍꯦꯛꯇ ꯆꯥꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯣ ꯂꯩꯔꯦꯕ ꯐꯖꯅ ꯈꯪꯕ꯭ꯔꯥ ꯄꯤꯛꯏꯀꯥꯟꯗꯩ ꯇ꯭ꯔꯦꯟ ꯇꯧꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛꯈꯣꯝ ꯑꯆꯧ ꯑꯆꯧꯕꯅ ꯑꯗꯣ ꯑꯩꯅ ꯁꯤ ꯂꯩꯔꯤꯁꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯒꯤ ꯄꯦꯁꯦꯟ ꯆꯤꯜꯂꯛꯑꯕ ꯃꯇꯝꯗ ꯆꯥꯛꯇꯤ ꯂꯥꯝꯃꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯤ ꯂꯩꯇꯕ ꯀꯥꯟꯗꯅꯦ ꯁꯤꯁꯦ ꯑꯁꯨꯝ ꯍꯥꯞꯄꯦꯕꯀꯣ ꯑꯩꯒꯤ ꯁ꯭ꯄꯦꯌꯔ ꯑꯣꯏꯅ ꯄꯨꯔ ꯆꯠꯂꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨ ꯈꯨꯠꯆꯥ ꯆꯥꯗꯣꯏꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯩ ꯁꯤ ꯄꯨ ꯆꯠꯂꯦ ꯑꯗꯣ ꯈꯔꯅꯁꯨ ꯍꯪꯉꯦ ꯅꯪꯒꯤꯁꯤꯗꯤ ꯈꯥꯕꯩꯒ ꯃꯥꯟꯅꯩ ꯀꯥꯏꯅ ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯈꯥꯕꯩ ꯃꯥꯜꯂꯤꯕꯒꯤ ꯔꯤꯖꯟꯁꯦ ꯃꯣꯏ ꯈꯪꯄꯣꯠꯇꯦꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯅ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯔꯤꯕꯨ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯒꯤ ꯈꯔ ꯃꯦꯟꯗꯦꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯦ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏ ꯂꯔꯅꯤꯡꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯟꯁꯁꯦ ꯈꯪꯕ꯭ꯔꯥ ꯀꯣꯕꯤ ꯁꯥꯛ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯅꯝꯃꯛꯀꯦꯕ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯨꯔꯦꯕ ꯍꯧꯖꯤꯛ ꯔꯦꯁ ꯇꯧꯒꯦꯕꯀꯣ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯄꯥꯕ ꯀꯥꯏꯅ ꯑꯩ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯏꯁꯩ ꯁꯛꯄꯤ ꯁꯥꯟꯅꯒꯦꯕ ꯁꯤ ꯑꯩꯒꯤ ꯃꯥꯏꯛꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯂꯩꯕꯤꯕꯅꯦ ꯏꯁꯩ ꯑꯗꯨꯝ ꯁꯛꯑ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯂꯩꯕꯅꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯁꯨ ꯏꯁꯩꯗꯣ ꯑꯝꯇ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯕꯨ ꯁꯨꯡꯖꯔ ꯂꯥꯏꯔꯤꯛ ꯄꯥ ꯂꯩ ꯉꯝꯄꯣꯠꯇꯦꯕ ꯑꯦꯅꯤꯋꯦ ꯑꯩ ꯏꯁꯩ ꯁꯛꯀꯦꯕꯀꯣ ꯃꯥꯏꯛ ꯇꯦꯁꯇꯤꯡ hello my dear husband close the door I might disturb you ꯑꯩꯅ ꯏꯁꯩ ꯃꯥꯒꯤ ꯑꯣꯐꯤꯁꯇꯣ ꯑꯦꯇꯦꯟ ꯇꯧꯕ ꯌꯥꯔꯣꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯊꯣꯡ ꯊꯤꯖꯤꯜꯍꯟꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯏꯁꯩꯁꯤ ꯃꯀꯣꯛ ꯍꯧꯕ ꯈꯪꯗ꯭ꯔꯦ ꯃꯅꯤꯡ ꯑꯔꯣꯏꯕꯁꯨ ꯈꯪꯗꯦꯕꯀꯣ ꯃꯌꯥꯏꯗ ꯁꯛꯀꯦꯕ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯀꯌꯥꯔ ꯍꯥꯏꯔꯁꯨ ꯐꯖꯕ ꯆꯤꯝꯕꯥꯜꯒꯤ ꯈꯨꯁꯦꯝꯒꯤ ꯃꯆꯨꯅ ꯊꯃꯣꯏꯅꯨꯡꯗ ꯆꯪꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨꯕꯨ ꯈꯪꯕ ꯉꯝꯕꯒꯦ ꯀꯅꯥ ꯑꯗꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯂꯩꯁꯦ ꯁꯛꯀꯦꯁꯦ ꯅꯤꯡꯖꯕ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯅ ꯏꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯏꯪꯖꯕ ꯅꯠꯇꯅ ꯍꯥꯏꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ 이나들 립나라바다 인자바다따라 하이감대와 하이세 더머기 농시바 오 농시비 낭기 농시비 삭당도다 나할래 아이부 보타방근한다나 농시루바 아이라 란바따라바라 생각하세모도 따라가봤네 ꯃꯌꯥꯝ ꯅꯣꯏꯀꯣ ꯑꯩꯒꯤ ꯏꯁꯩ ꯇꯥꯕꯗꯒꯤ ꯏꯁꯩ ꯍꯥꯏꯕꯁꯤ ꯇꯥꯈꯤꯗꯕꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯔꯥꯔꯤ 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 ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ 이나때기 라키노 작게 하이네 칸키노 이나때기 라키노 강바와르 타모이니 낭분우 시절이라 북귀 마파기 다게레이 수망과 돈기 군도레 나이리에
ꯃꯥꯡꯒꯣꯜ ꯊꯣꯡꯃꯩ ꯊꯥꯜꯗꯨꯅ ꯍꯦꯛꯁꯛꯂꯤꯕꯤ ꯍꯣꯏꯒꯤ ꯁꯛꯍꯦꯟꯕꯤ ꯀꯦꯒꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯅꯥꯏꯇꯣꯝ ꯊꯣꯏꯕꯤ ꯊꯥꯗꯣꯏꯗꯣ ꯎꯔꯤ ꯃꯇꯤꯛ ꯐꯖꯩꯗꯣ ꯐꯖꯔꯤ ꯃꯇꯤꯛ ꯅꯤꯡꯊꯤꯗꯣ ꯁꯛꯇ ꯌꯦꯡꯉꯤ ꯋꯥꯇꯦꯗꯣ ꯆꯨꯗ ꯌꯦꯡꯉꯤ ꯇꯥꯗꯦꯗꯣ ꯃꯄꯨꯝ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯍꯩꯇ꯭ꯔꯦ ꯁꯝꯂꯥ ꯈꯣꯡꯀꯠꯂꯕꯤꯅꯤ ꯑꯩꯁꯦ ꯃꯥꯕꯨ ꯄꯥꯜꯂꯕꯤꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜꯗ ꯅꯪꯒꯅꯩ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯧꯗ ꯅꯪꯒꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜꯗ ꯅꯪꯒꯅꯩ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯧꯗ ꯅꯪꯒꯤ ꯁꯦꯡꯂꯕ ꯁꯥꯖꯠꯇ ꯑꯩ ꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡꯁꯦ ꯃꯁꯤꯔꯥ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯅꯨꯡꯁꯤꯕ ꯍꯩꯕ ꯇꯧꯉꯝꯕꯤꯗꯣ ꯇꯤꯡ 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 ꯃꯌꯥꯝ ꯑꯩꯅ ꯁꯛꯅꯤꯡꯕ ꯏꯁꯩ ꯈꯔ ꯁꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯟꯁ ꯊꯣꯡꯒꯦꯕꯀꯣ ꯀꯣꯕꯤ ꯁꯥꯛ ꯇꯧꯒꯦꯕꯀꯣ ꯉꯁꯤꯗꯤ ꯀꯣꯕꯤ ꯁꯥꯛ ꯆꯥꯅꯤꯡꯉꯦ ꯀꯣꯕꯤ ꯁꯥꯛ ꯑꯣꯏꯅ ꯇꯧꯒꯦ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯃꯌꯥꯝ ꯂꯟꯁꯇꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯣꯕꯤ ꯁꯥꯛ ꯑꯣꯏꯅ ꯊꯣꯡꯗꯣꯔꯦꯕꯀꯣ ꯑꯩꯅ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯔꯒ ꯁꯤꯁꯦ ꯎꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯐꯖꯕꯩꯅꯤꯗ ꯀꯣꯕꯤ ꯁꯥꯛ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯣꯕꯤ ꯁꯥꯛꯁꯦ ꯀꯥꯏꯁꯤꯔ ꯑꯩꯈꯣꯏ ꯆꯦꯆꯦꯗꯩ ꯇꯝꯕꯅꯦꯕꯀꯣ ꯑꯩꯅ ꯀꯛꯄꯁꯨ ꯂꯣꯏꯔꯦ ꯀꯣꯕꯤꯁꯦ ꯅꯝꯃ ꯊꯣꯡꯕꯗꯣ ꯊꯣꯡꯒꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯕ ꯀꯣꯕꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗꯩ ꯇꯝꯕꯅꯤꯀꯣ ꯑꯩ ꯍꯥꯏꯁꯤꯀꯣ ꯃꯥꯅ ꯍꯥꯏꯕꯗꯀꯣ ꯉꯍꯥꯟꯋꯥꯏ ꯍꯥꯏꯕꯗ ꯀꯣꯕꯤꯁꯦ ꯅꯝꯃꯤꯉꯩ ꯍꯥꯎꯋꯦ ꯍꯥꯏꯕꯀꯣ ꯅꯝꯃꯒ ꯃꯍꯤ ꯍꯥꯞꯇꯕꯤꯗ ꯊꯣꯡꯕꯗꯣ ꯑꯗꯨ ꯍꯥꯎꯋꯦ ꯍꯥꯏꯕ ꯖꯤꯔꯥ ꯀꯣꯕꯤ ꯊꯣꯡꯕ ꯃꯤ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯀꯣꯕꯤ ꯁꯥꯛꯄꯨ ꯃꯤ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯋꯥ ꯍꯦꯃꯟꯗ꯭ꯔꯥ ꯅꯣꯏꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯀꯥꯞꯁꯜꯂꯛꯑꯦ ꯑꯦꯛꯖꯣꯁ ꯑꯣꯟ ꯇꯧꯒꯦ ꯃꯌꯥꯝ ꯑꯦꯛꯖꯣꯁ ꯑꯣꯟ ꯇꯧꯔꯗꯤ ꯅꯣꯏ ꯇꯥꯗꯕꯁꯨ ꯌꯥꯏ ꯍꯦꯜꯍꯧ You are so perfect. In my eyes you are so beautiful. Maybe I'll always adore you. And every step I take, I will always think of you. I can't imagine my life without your love. Don't you leave me, we'll not be ꯃꯌꯥꯝ ꯂꯟꯁ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯑꯃꯨꯛ ꯄꯣꯊꯥꯔꯨꯔꯦꯕꯀꯣ ꯑꯩ ꯂꯟꯁ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯒꯦꯕꯀꯣ ꯍꯥꯏꯗꯤ ꯅꯥꯏꯠ shift ꯇꯥꯕꯅꯤꯅ ꯈꯔ ꯇꯨꯝꯗꯗꯤ ꯌꯥꯔꯣꯏꯕ ꯑꯩ ꯈꯪꯕ꯭ꯔꯥ ꯑꯥꯗ ꯇꯨꯝꯅꯤꯡꯉꯛꯀꯅꯦꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯕꯗꯣ ꯅꯞ 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 ꯂꯥꯎꯅ ꯀꯣꯕꯤ ꯁꯥꯛ ꯊꯣꯡꯉꯦ ꯑꯩꯒꯤ ꯌꯦꯟꯒ ꯕ꯭ꯔꯣꯀꯣꯂꯤꯒꯤ ꯑꯃꯨꯛ ꯁꯥꯂꯠ ꯇꯧꯋꯦ ꯑꯗꯨ ꯁꯥꯂꯠ ꯌꯥꯝ ꯏꯖꯤ ꯑꯣꯏꯕꯅꯦ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯊꯕꯤ ꯑꯃꯒ I don't know if you guys can see Hana 브로콜리가 레벨 많아다면 카라 콧나지 빠이를 따라 살아 아 이거 왜 사실 오버 나나나나 통 ям 상 빌려 저희는 좀 나왜 ям 잡아야 돼
rồi đây luôn người ta tung rồi. 저 그만 저건 안 돼. 그죠? thì thật đi anh em bảo thôi như thế nha anh thì ra rồi mình nè cái tum bớt sang anh buka bớt sang anh hawat bớt almost 5:30 dah walani itu zatwani aduga 6:30 da desh lagi thuk tabe yade buka aduna ai night phajana night shift tarake ai next video da mu thengal se buka bye